ꯑꯍꯥꯟꯕꯃꯛꯇꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯃꯉꯥꯅ ꯊꯜꯂꯕ ꯁꯔꯒꯗ ꯉꯥꯟꯊꯣꯏꯕꯤꯔꯤꯕ ꯏꯄꯥ ꯏꯁꯣꯔꯕꯨ ꯃꯄꯥꯟ ꯅꯥꯏꯗꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯗꯨꯗꯤ ꯃꯍꯩ ꯍꯩꯕꯁꯤꯡꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯖꯦꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯎꯟꯅꯕ ꯂꯥꯛꯄꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗ ꯂꯥꯛꯃꯤꯟꯅꯁꯤ꯫ ꯏꯁꯣꯔꯅ ꯃꯤꯁꯤꯡꯗ ꯖꯦꯁꯨ ꯈ꯭ꯔꯤꯁꯇꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯥꯛꯀꯗꯕꯒꯤ ꯃꯔꯝꯗ ꯈꯪꯍꯟꯕꯗꯨ ꯄꯥꯝꯂꯝꯕꯅꯤ꯫ ꯄꯨꯔꯣꯍꯤꯠꯁꯤꯡꯅ ꯃꯤꯁꯤꯡꯗ ꯀꯟꯕꯤꯕ ꯑꯗꯨ ꯊꯤꯅꯕꯒꯤꯗꯃꯛꯇ ꯇꯝꯕꯤꯐꯝ ꯊꯣꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯁꯥꯃꯛ ꯐꯥꯎꯕ ꯃꯍꯥꯛꯅ ꯂꯥꯛꯄ ꯑꯗꯨ ꯈꯪꯂꯝꯗꯦ ꯍꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯏꯁꯣꯔꯅ ꯗꯨꯠꯁꯤꯡ ꯊꯥꯗꯨꯅ ꯌꯥꯎꯁꯦꯟꯕꯁꯤꯡꯗ ꯖꯦꯁꯨ ꯈ꯭ꯔꯤꯁꯇ ꯑꯗꯨ ꯄꯣꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯀꯗꯥꯏꯗ ꯐꯪꯒꯗꯒꯦ ꯍꯥꯏꯕꯗꯨ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯏꯁꯣꯔꯅ ꯑꯇꯣꯞꯄꯁꯤꯡꯗꯁꯨ ꯑꯗꯨꯒ ꯖ꯭ꯌꯨꯁꯁꯤꯡꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯖꯦꯁꯨ ꯈ꯭ꯔꯤꯁꯇ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯈꯪꯍꯟꯅꯤꯡꯂꯝꯃꯤ꯫ ꯑꯊꯥꯞꯄ ꯅꯣꯡꯄꯣꯛꯀꯤ ꯂꯝꯗꯝ ꯑꯃꯗ ꯀꯟꯕꯤꯕꯒꯤ ꯃꯔꯝꯗ ꯍꯥꯏꯕ ꯋꯥꯐꯣꯡꯕꯁꯤꯡ ꯑꯗꯨ ꯅꯩꯅꯕ ꯑꯁꯤꯡꯕ ꯃꯤꯁꯤꯡ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯍꯥꯛꯅ ꯂꯥꯛꯀꯗꯕ ꯑꯗꯨ ꯅꯛꯁꯤꯜꯂꯛꯂꯦ ꯍꯥꯏꯕꯗꯨ ꯃꯈꯣꯏꯁꯨ ꯊꯥꯖꯕ ꯃꯤꯁꯤꯡ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯡꯕ ꯃꯤꯁꯤꯡ ꯑꯁꯤ ꯋꯥꯈꯜ ꯂꯩꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯍꯧꯁꯥꯒꯤ ꯄꯣꯠꯁꯤꯡꯗ ꯏꯁꯣꯔꯒꯤ ꯈꯨꯠꯁꯦꯝꯁꯤꯡ ꯑꯗꯨ ꯀꯨꯞꯅ ꯅꯩꯅꯕ ꯃꯤꯁꯤꯡꯁꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯗꯨꯗꯒꯤ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕ ꯑꯗꯨ ꯇꯝꯂꯛꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡꯕꯨ ꯅꯩꯅꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠꯁꯨ ꯈꯪꯂꯝꯃꯤ꯫ ꯁꯔꯒꯒꯤ ꯄꯣꯠꯁꯤꯡꯒꯤ ꯑꯍꯤꯡꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯃꯈꯣꯏꯅ ꯌꯦꯡꯁꯤꯟꯕ ꯄꯥꯝꯂꯝꯃꯤ꯫ ꯑꯅꯧꯕ ꯊꯋꯥꯟꯃꯤꯆꯥꯛ ꯑꯃ ꯎꯕ ꯇꯥꯔꯕꯗꯤ ꯃꯁꯤꯅ ꯊꯣꯛꯂꯛꯄ ꯑꯗꯨ ꯑꯆꯧꯕ ꯊꯧꯗꯣꯛ ꯑꯃꯒꯨꯝꯅ ꯃꯈꯣꯏꯅ ꯇꯔꯥꯝꯅ ꯑꯣꯛꯂꯝꯒꯅꯤ꯫ ꯁꯔꯒꯗꯨꯠꯁꯤꯡꯅ ꯕꯦꯠꯂꯦꯍꯦꯝꯗ ꯂꯩꯕ ꯌꯥꯎꯁꯦꯟꯕꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯑꯍꯤꯡ ꯑꯗꯨꯗ ꯑꯁꯤꯡꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯇꯤꯌꯥꯗ ꯑꯉꯛꯄ ꯃꯉꯥꯜ ꯑꯃ ꯎꯈꯤ ꯍꯥꯏꯅ ꯄꯥꯎꯗꯝꯃꯤ꯫ ꯃꯁꯤ ꯁꯔꯒꯗꯨꯠ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯃꯇꯤꯛ ꯃꯉꯥꯜ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯉꯥꯜ ꯑꯁꯤꯅ ꯁꯤꯊꯈꯤꯕꯗ ꯃꯈꯣꯏꯅ ꯁꯔꯒꯗ ꯑꯅꯧꯕ ꯊꯋꯥꯟꯃꯤꯆꯥꯛ ꯃꯥꯟꯕ ꯑꯃ ꯎꯔꯝꯃꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯏ꯫ ꯈꯨꯗꯛ ꯑꯗꯨꯗ ꯃꯈꯣꯏꯅ ꯋꯥꯐꯣꯡꯕ ꯑꯗꯨꯅ ꯍꯥꯏꯕ ꯑꯗꯨꯒꯤꯗꯃꯛꯇ ꯈꯜꯂꯛꯂꯝꯃꯤ꯫ ꯖꯥꯀꯣꯕꯀꯤ ꯙꯔꯥꯗꯒꯤ ꯊꯣꯛꯂꯛꯀꯅꯤ ꯊꯋꯥꯟꯃꯤꯆꯥꯛ ꯑꯃ ꯑꯃꯁꯨꯡ ꯏꯁ꯭ꯔꯥꯌꯦꯜꯒꯤ ꯖꯥꯇꯤꯗꯒꯤ ꯅꯤꯡꯊꯧꯔꯦꯜ ꯑꯃ ꯐꯥꯎꯔꯛꯀꯅꯤ ꯍꯥꯏꯅ꯫ ꯃꯁꯤꯡ ꯊꯤꯕ ꯅꯝꯕꯔ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯕꯥꯏꯕꯜ ꯑꯁꯤꯒꯤ ꯄꯟꯗꯨꯞ 24 ꯋꯥꯍꯩ ꯄꯔꯦꯡ 18ꯗ ꯃꯌꯦꯛ ꯁꯦꯡꯅ ꯏꯔꯒ ꯂꯩ꯫ ꯊꯋꯥꯟꯃꯤꯆꯥꯛ ꯑꯁꯤꯕꯨ ꯀꯟꯕꯤꯕ ꯑꯗꯨ ꯂꯥꯛꯈꯤꯕꯒꯤ ꯈꯨꯗꯝ ꯅꯠꯇ꯭ꯔꯅꯦ? ꯃꯁꯤꯅ ꯃꯈꯣꯏꯕꯨ ꯆꯤꯡꯕ ꯃꯐꯝꯗ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯕ ꯃꯈꯣꯏꯅ ꯂꯦꯞꯅꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯈꯣꯏꯕꯨ ꯖꯨꯗꯤꯌꯥꯒꯤ ꯃꯅꯨꯡ ꯇꯥꯅ ꯆꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯖꯦꯔꯨꯁꯥꯂꯦꯝ ꯁꯍꯔꯒꯤ ꯃꯅꯥꯛ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯀꯩꯗꯧꯔꯦ? ꯊꯋꯥꯟꯃꯤꯆꯥꯛ ꯑꯗꯨ ꯌꯥꯝꯅ ꯃꯝꯁꯤꯟꯈꯤꯕꯗꯒꯤ ꯃꯈꯣꯏꯅ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯕꯗꯨ ꯉꯝꯂꯝꯗꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯏ꯫ ꯌꯍꯨꯗꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯈꯨꯗꯛꯇ ꯀꯟꯕꯤꯕ ꯑꯗꯨꯒꯤ ꯂꯩꯐꯝꯗ ꯆꯤꯡꯕꯤꯒꯅꯤ ꯈꯟꯗꯨꯅ ꯑꯁꯤꯡꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯖꯦꯔꯨꯁꯥꯂꯦꯝꯒꯤ ꯀꯣꯅꯨꯡꯗ ꯆꯪꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯌꯍꯨꯗꯤꯁꯤꯡꯒꯤ ꯄꯣꯛꯈ꯭ꯔꯕ ꯅꯤꯡꯊꯧ ꯃꯍꯥꯛ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯅ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯊꯋꯥꯟꯃꯤꯆꯥꯛ ꯑꯗꯨ ꯅꯣꯡꯄꯣꯛꯇ ꯊꯣꯛꯄ ꯎꯕꯗꯒꯤ ꯃꯍꯥꯛꯄꯨ ꯈꯣꯏꯔꯨꯝꯕ ꯂꯥꯛꯆꯕꯅꯤ ꯍꯥꯏꯅ ꯄꯥꯎꯗꯝꯃꯤ꯫ ꯃꯗꯨꯗ ꯀꯩꯗꯧꯔꯦ? ꯍꯦꯔꯣꯗ ꯅꯤꯡꯊꯧꯅ ꯋꯥꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯔꯝꯃꯤ, ꯃꯥꯏ ꯄꯨꯛꯅꯤꯡ ꯋꯥꯔꯝꯃꯤꯀꯣ꯫ ꯑꯃꯁꯨꯡ ꯖꯦꯔꯨꯁꯥꯂꯦꯝ ꯑꯄꯨꯝꯕꯁꯨ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯋꯥꯔꯝꯃꯤ ꯍꯥꯏ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯄꯨꯔꯣꯍꯤꯠꯂꯦꯟꯁꯤꯡ ꯑꯃꯁꯨꯡ ꯃꯍꯩ ꯍꯩꯕꯁꯤꯡ ꯄꯨꯟꯅ ꯇꯤꯟꯅꯔꯕ ꯃꯇꯝꯗ ꯖꯦꯁꯨ ꯈ꯭ꯔꯤꯁꯇꯅ ꯄꯣꯛꯂꯝꯒꯗꯕ ꯃꯐꯝ ꯑꯗꯨ ꯀꯗꯥꯏꯗ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ, ꯖꯨꯗꯥꯒꯤ ꯕꯦꯠꯂꯦꯍꯦꯝꯗꯅꯤ ꯍꯥꯏꯅ꯫ ꯃꯔꯝꯗꯤ ꯃꯃꯥꯡꯉꯩꯗ ꯋꯥ ꯐꯣꯡꯗꯣꯛꯄꯁꯤꯡꯅ ꯑꯁꯨꯝꯅ ꯏ꯫ ꯑꯩꯈꯣꯏꯅ ꯃꯦꯊ꯭ꯌꯨ ꯄꯟꯗꯨꯞ 2 ꯋꯥꯍꯩ ꯄꯔꯦꯡ 2-5ꯗ ꯑꯩꯈꯣꯏꯅ ꯄꯥꯕ ꯌꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝ ꯑꯃꯗ ꯃꯍꯥꯛꯀꯤ ꯁꯤꯡꯍꯥꯁꯟ ꯂꯧꯈꯤꯒꯗꯕ ꯅꯤꯡꯊꯧ ꯑꯃꯒꯤ ꯄꯥꯎ ꯑꯁꯤ ꯍꯦꯔꯣꯗꯅ ꯇꯥꯕ ꯃꯥꯒꯤꯗ ꯁꯨꯛꯄꯥꯝ ꯄꯥꯝꯂꯝꯗꯦ꯫
Maram asidagi mahakna makoibu mahaki manakta kaushalaga makoina thawamisa kadu ahanbada karamba matamda ukibagi haina hanglami. Madagidi mahakna makoibu Bethlehemda asumna haiduna thakirami. Salo apikpa angang adu section na thiruro aduga nakoina mahakpu phanglaba kanda ayingonda amu takpiramo maramdi aigina sulaktuna mahakpu khoiramjaba yananabagidamaktani. Asingba mising aduna masi taraba matamda makoina amuk setpa horolami aduga yengo makoina nongpokta ukiba thawai michak aduna makoigi mamang thaduna setlaga apikpa angang aduna leiba mafam adugi mathakta lepkhirami hai. Makoina yumduda changlapa matamda makoina angang adu mahaki mama Mary ga loinana leibado makoina urami. Aduga makoina phamthaduna mahakpu khoramlami. Aduga matam aduda makoigi khaw hangdoktuna makoina mangonda khudon potsing katlami. Makoi adudi sana manam nungsiba thaw amasung manam nungsiba mengkruk hairiba miyam ase oirami. Aikoina sigi wahi sing moina kaliba potsing do aikoina khangning bataragadi Matthewgi pandop ani wahi paring nipandagi taramathoida yamna mayek sengna iduna lei. Makoigi leijaba khwaidigi atangba potsing adu ahingba mising aduna kanbiba mapuda katnanaba puraklami. Asum tauba asida aikhoigidamakta tamjana pham oiba khudam ama thamlami. Madudi kaino mi kayana makoigi prithibigi marupsingda khudon potpi adubu makoida mangol khudingmak pinabiriba sargagi marup adudadi karisu bibidi. Aikoi asumna taufade Christagi mafamda aikoigi leijariba singdagi khwaidagi phabasing adu puraktuna katkadabani. Aikoigi leijariba matamdagi aikoigi paisadagi amasung aikoigi nungsibadagi aikoina lairaba sungu mateng pangbiduna amasung kanbibagi maramda mi singbu tambiduna aikoina mangonda kathokpa yai. Asumna makoigi damak mahangna sibi khiba makoi adubu kanbiba phangnanabagi aikoina mateng pangbiba yai. Asigumba khudon sing asida Jesu Christa na harawi amasung bor pinabi. Masini ngasigi damakta puduna laksariba isorgi wahe Mahei Heiba Singna Angang Oiriba Jesu Christabu Unnaba Lakpa Heiba Sigi matangdani. Isorgi wahe bata kraba Christa da imung manung oy kraba marup mapang sing ahalaman sing kudimapu somananda maibam ayana amuk hanna koramjari. Isorna kudimaki matakta bor pinabi buwaisano. Aikoigi MGS Manipuri Gospel Sermon Seninasi Hena aikoida nungaiba Powerabadi bor phangi haina khanbirabadi like tawbiramo comment pibiramo amasung channel nasibu subscribe tawbiramo punamapu thagatsari sorna bor pinabi boishanu amen.